Nouna Mingthol Pikhraba Tsangyang Gyatso Pikki Mayokta Jinana Yaningdaba Phongdorakli Haukiba Thangja Numita National Institution of Mountaineering and Adventure Sport Nimasna Arunachal Pradesh ki Tawang Manung Chanalaiba Mamang da Amuk Phauba Ka Khidriba Amade Maming Laitriba Ching Ama Kaba Ngamkhre Loinana Ching Adu Taruk Suba Dalai Lama gi Maming Lauduna Tsangyang Gyatso Pik Haina Maming Thon Khre Haina Paugi source Amana Haide Nimas ki director Kol Ranbir Singh Jamwal na luchingba team asina meter lising taruka chahum marifu humdoi wang baching asi kabada numitara mangani changkhi haire ching asi Mingthol khibagi thaong asibu jinana yamna kanna Yaningdaba Phongdorakli haire Chinese Foreign Ministry ki spokesperson Lin Jiana ching Mingthol khibagi thaong ase mahak khangde Indiana Arunachal Pradesh haina kauriba mafam ase China ki territory amane Masigi maming Jangnan Kawi Haina Paugi source Amana Phongdorakli Amaromda India ki Defense Ministry dagi Thadorapa Warol Amada Taruk Suba Dalai Lama na Monpa community da Thambiramba Gyan Law Singh Ikai Khumnabu Utpa Oina Ching Asigi Maming Thon Kibani Haire